Laimakong Army Camp tagi mafong khangdan mangkhiba Laishram Kamal Babu gi langdal langjin puthoknaba numit mangani gi manungda cabinet mifam phamduna lengaki chap chaba firek miyam da khangalu haina JAC amadi CSO singi apunba mifam amana ngasi parip lokre Laishram Kamal Babu gi langdal langjin puthoktuna imung manung amadi miyam da sinagadabani haituna Laimakong chingmang da changsilakliba khongjang ngasiga thana numit taraga nithoni shukre ngasi numit taraga nithoi shuba asida Laishram Kamal Babu mangkhibaga mari lainana semkhiba JAC amadi CSO singi oiba apunba mifam amang ngasi pangthokhe mifam awduna cabinet mifam phamduna lengaki chap chaba firek miyamna khanghalu haibagi warep asi lokhibane Laimakong chingmang da chathariba wakat khongjang aduga mari lainana JAC gi member Laurembam Anita na hai 57 Mountain Division na konba Laimakong Army Camp tagi mangkhiba Laishram Kamal Babu gi matangda Lengak amade 57 Mountain Division gi maikai dagi ngasi fawba karigumba asengba amata khanghalakpa leitre ngarang Imphal West District Police ki SP amade Kangpopi District ki DC amade SP amade official sing yauna spot inquiry chathakiba aduda langlal langjin kharadi fangba yai haina khalubane adubu Kamal Babu gi langlal langjin khara fangle hairakpagi mahut inquiry haure haibu wafam khaktamak phongdoklamkhe numit taraga nithoi faraklaba fawba Kamal Babu fangnaba thiri haiba wafam khaktamak phongdoklaga asengba langlal langjin amata puthokpang ngamdaba asina miyamna thajaba walakle oirakliba fibam asiga mari lainana JAC CSO amade miyamgi apunba mifam ama pangthoktuna lakliba numit mangani ki manungda cabinet mifam ama famduna Laishram Kamal Babu gi matangda lengaki oiba chap chaba firek ama miyamda khanghalu haiba warep asi laukhibane Karigumba mahaktek ta kaidana puthokpang hamjabade Laimakongda leriba 57 Mountain Division ase Laimakongdagi lauthokhigadabani hainasu mahangna makha take JAC amadi akoigi Manipur gi leriba CSO mayam pullaga akoi ngasi meeting amakak phamjai phamkhiba meeting duda decision amakak laujai madudi akoi gi JAC gi site gi amadi akoi gi Manipur gi CSO gi site gi punjalaga Manipur da leriba akoi Manipur government sida mitmani gi manungda akoi gi Kamal Babu mangkhiba gi matangda cabinet mifam phambiyu aduga cabinet mifam sida akoi gi Kamal Babu si phangna ba thigani aduga puthokani haibagi hingna puthokani haibagi commitment ama bibi baga loinana akoida akoigi JAC amadi akoigi Manipur miyamda sinabiyu haibasigi order pressure ama akoina decision ama laujai aduga kaigumba Kamal Babu si thiba phangdana mafam khangdana mangkhiba taragadi hojik leiriba 57 Mountain Division asi akoi Manipur dagi natra akoi Manipur dagi leihandaba moise chalhankhiba haibagi Laimakong area sida leiriba 57 Mountain Division ji leihandaba haibagi wafam se akoi cabinet ta